ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯅꯥꯎ ꯁꯨꯝꯃꯥꯔꯤ ꯌꯨꯇꯨꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯋꯥꯔꯤ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯕꯤꯁꯥꯟꯇ ꯄꯨꯈ꯭ꯔꯝꯕꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯇꯥꯍꯟꯖꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ꯫ ꯋꯥꯔꯤ ꯑꯁꯤ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ ꯀꯅꯥ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯀꯨꯞ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯑꯋꯥ ꯅꯨꯡꯉꯥꯏ ꯄꯣꯊꯥꯖꯒꯅꯤ ꯈꯟꯗꯨꯅ ꯁꯦꯝꯒꯠ ꯁꯥꯒꯠꯇꯨꯅ ꯏꯖꯈꯤꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅꯃꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯪ ꯆꯤꯛꯂꯕ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯗꯅꯤ꯫ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯩ꯫ ꯃꯤꯁꯨ ꯀꯌꯥ ꯇꯥꯗꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯑꯃꯥꯏꯕ ꯏꯉꯣꯕ ꯂꯧꯕꯨꯛ ꯂꯝꯕꯤꯗꯨꯗ ꯑꯁꯨꯝ ꯆꯠꯂꯤ꯫ ꯑꯇꯣꯞꯄ ꯃꯤꯁꯤꯡꯁꯨ ꯃꯥꯒꯤ ꯂꯧꯕꯨꯛꯁꯤꯡꯗ ꯊꯕꯛ ꯁꯨꯕꯒꯤ ꯂꯥꯛꯅꯔꯤ꯫ ꯑꯎꯕ ꯃꯤꯁꯤꯡꯅ ꯑꯃꯥꯏꯕ ꯏꯉꯣꯕꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯑꯣꯖꯥ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯕꯦꯕꯥꯔ ꯇꯧꯏ꯫ ꯑꯃꯥꯏꯕ ꯏꯉꯣꯕꯁꯨ ꯑꯁꯨꯝ ꯂꯥꯛꯄꯗꯨꯅ ꯃꯥꯒꯤ ꯂꯧꯕꯨꯛ ꯌꯧꯔꯝꯗꯥꯏ ꯃꯥꯒꯤ ꯇꯨꯡꯗꯒꯤ ꯃꯤ ꯑꯃꯅ ꯀꯧꯔꯛꯏ꯫ ꯑꯃꯥꯏꯕ ꯏꯉꯣꯕ ꯆꯠꯂꯤꯕꯗꯨ ꯂꯦꯞꯂꯒ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯈꯨꯝꯃꯤ꯫ ꯇꯦꯝꯕꯅ, "ꯏꯇꯥꯎ ꯏꯉꯣꯕ, ꯑꯩ ꯏꯇꯥꯎꯒ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯕ ꯋꯥ ꯑꯃ ꯂꯩꯔꯦꯅꯦ꯫" ꯑꯃꯥꯏꯕ ꯏꯉꯣꯕꯅ, "ꯀꯔꯤ ꯋꯥꯅꯣꯅꯦ ꯏꯇꯥꯎ, ꯑꯩꯒ ꯇꯥꯟꯅꯒꯗꯧꯔꯤꯕꯁꯤꯕꯣ?" ꯇꯦꯝꯕꯅ, "ꯀꯔꯤꯕꯨ ꯑꯣꯏꯅꯤ ꯏꯇꯥꯎ, ꯏꯇꯥꯎꯒ ꯇꯥꯟꯅꯕꯗꯤ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯅꯠꯇꯅ ꯏꯇꯥꯎꯈꯣꯏꯗꯤ ꯃꯤꯌꯥꯝꯅ ꯌꯥꯕ ꯑꯐꯥꯎꯕ ꯑꯃꯥꯏꯕꯅꯤꯗꯣ." ꯑꯃꯥꯏꯕ ꯏꯉꯣꯕꯅ, "ꯍꯦꯔꯦ ꯏꯇꯥꯎ, ꯏꯇꯥꯎꯁꯨ ꯍꯥꯏꯕ ꯌꯥꯔꯦꯅ ꯄꯪꯍꯥꯏ ꯍꯥꯏꯔꯦꯗ." ꯇꯦꯝꯕꯅ, "ꯍꯩꯃꯥ, ꯁꯤꯕꯨ ꯑꯩꯅ ꯍꯥꯏꯅꯤꯡꯗꯅ ꯍꯥꯏꯔꯤꯔꯣ? ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯏꯇꯥꯎꯕꯨ ꯃꯁꯛ ꯈꯪꯗꯕ ꯀꯅꯥꯕꯨ ꯂꯩꯔꯤꯒꯦ?" ꯑꯃꯥꯏꯕ ꯏꯉꯣꯕꯅ, "ꯐꯔꯦꯁꯦ ꯐꯔꯦꯁꯦ ꯏꯇꯥꯎ, ꯀꯔꯤ ꯋꯥꯅꯣ ꯏꯇꯥꯎꯅ ꯇꯥꯟꯅꯁꯤ ꯍꯥꯏꯔꯤꯕꯗꯨꯕꯣ?" ꯇꯦꯝꯕꯅ, "ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯏꯇꯥꯎ, ꯑꯩꯒꯤ ꯏꯃꯨꯡꯗꯣ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯀꯔꯤꯅꯣꯝ ꯏꯇꯧ ꯇꯧꯏ꯫ ꯏꯆꯥ ꯅꯨꯄꯥꯗꯨꯁꯨ ꯅꯨꯃꯤꯗꯥꯡ ꯃꯃꯤꯠꯇ ꯀꯔꯤꯅꯣ ꯃꯁꯦꯟ ꯃꯔꯥꯡ ꯎꯕ꯭ꯔꯥ ꯈꯪꯗꯦ, ꯄꯪꯀꯞꯇ ꯀꯞꯄꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯀꯔꯤꯒꯨꯝꯕ ꯃꯑꯣꯡ ꯈꯔ ꯇꯧꯏ ꯍꯥꯏ꯫ ꯃꯗꯨ ꯑꯃꯨꯛꯇ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯏꯇꯥꯎꯗ ꯌꯦꯡꯕꯤꯌꯨ ꯍꯥꯏꯖꯒꯦꯗꯅ ꯂꯥꯛꯂꯤꯕꯁꯤꯅꯤ." ꯑꯃꯥꯏꯕ ꯏꯉꯣꯕꯅ, "ꯑꯣ, ꯑꯗꯨꯒꯤꯔ ꯏꯇꯥꯎ, ꯌꯦꯡꯊꯣꯛꯁꯨ ꯉꯥꯏꯗꯅ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ ꯑꯩ ꯉꯥꯏꯍꯥꯛ ꯂꯥꯛꯆꯔꯒꯦ, ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯉꯁꯤ." ꯇꯦꯝꯕꯅ, "ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯇꯥꯎ, ꯑꯩꯅ ꯍꯥꯏꯖꯕꯗ ꯏꯇꯥꯎꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯔꯛꯄꯁꯦ." ꯑꯃꯥꯏꯕ ꯏꯉꯣꯕꯅ, "ꯍꯦꯔꯦ ꯏꯇꯥꯎ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯗ, ꯏꯇꯥꯎꯒꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ, ꯑꯩꯅ ꯐꯒꯗꯕꯗꯣ ꯌꯦꯡꯖꯒꯦ." ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯇꯨꯡ ꯇꯦꯝꯕꯁꯨ ꯆꯠꯈ꯭ꯔꯦ꯫ ꯑꯃꯥꯏꯕ ꯏꯉꯣꯕꯁꯨ ꯃꯥꯒꯤ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯆꯥꯛ ꯆꯥꯅꯕꯒꯤ ꯃꯇꯝꯗ ꯑꯃꯥꯏꯕ ꯏꯉꯣꯕꯁꯨ ꯃꯌꯨꯝꯗ ꯆꯥꯛ ꯆꯥꯅꯕ ꯀꯥꯔꯛꯏ꯫ ꯑꯃꯥꯏꯕ ꯏꯉꯣꯕꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯆꯥꯛꯈꯨꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯃꯥꯏꯕ ꯏꯉꯣꯕ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯃꯥ, ꯏꯕꯦꯝꯃꯗꯤ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯕ?" ꯂꯩꯃꯅ, "ꯍꯣꯏ ꯃꯈꯣꯏ ꯄꯥꯕꯨꯡ, ꯆꯠꯈ꯭ꯔꯦ." ꯑꯃꯥꯏꯕ ꯏꯉꯣꯕꯅ, "ꯐꯔꯦ ꯐꯔꯦ, ꯑꯗꯣ ꯃꯃꯥ, ꯑꯩ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯏꯇꯥꯎ ꯇꯦꯝꯕ ꯈꯣꯏꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯃ ꯆꯠꯀꯅꯤ꯫ ꯊꯦꯡꯕ ꯉꯟꯕ ꯇꯝꯕ ꯉꯝꯗꯦ, ꯑꯗꯨꯅ ꯅꯃꯥ ꯅꯆꯥ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯑꯩꯁꯨ ꯉꯟꯅ ꯂꯥꯛꯅꯕꯒꯤꯕꯨꯗꯤ ꯍꯣꯠꯅꯒꯦ." ꯂꯩꯃꯅ, "ꯌꯥꯅꯤꯗ ꯃꯈꯣꯏ ꯄꯥꯕꯨꯡ, ꯃꯤꯒꯤ ꯂꯥꯏꯗꯣ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯈꯨꯔꯨꯝꯕꯤꯔꯝꯃꯣ." ꯑꯃꯥꯏꯕ ꯏꯉꯣꯕꯅ, "ꯍꯣꯏ ꯍꯣꯏ." ꯑꯃꯥꯏꯕ ꯏꯉꯣꯕ ꯍꯣꯏꯒꯤ ꯏꯃꯨꯡꯁꯤ ꯃꯥꯒ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯅꯨꯄꯤ ꯑꯃꯒ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯕ ꯏꯃꯨꯡꯅꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯤꯡꯅ ꯊꯔꯣ ꯀꯧꯏ꯫ ꯊꯔꯣ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ, ꯏꯪ ꯇꯞꯄꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯤ꯫ ꯃꯄꯥꯒ ꯃꯃꯥꯒꯅ ꯊꯔꯣꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯨꯅ ꯇꯧꯖꯩ꯫ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯈꯤꯕꯅ ꯅꯨꯡꯊꯤꯜ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯑꯃꯥꯏꯕ ꯏꯉꯣꯕꯗꯨ ꯇꯦꯝꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯇꯦꯝꯕꯅ, "ꯏꯇꯥꯎꯅ ꯃꯇꯝ ꯆꯥꯅ ꯂꯥꯛꯄꯤꯕꯁꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯏꯇꯥꯎ." ꯑꯃꯥꯏꯕ ꯏꯉꯣꯕꯅ, "ꯍꯣꯏ ꯏꯇꯥꯎ, ꯑꯗꯣ ꯏꯇꯥꯎ, ꯏꯇꯥꯎꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯁꯤꯡꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯌꯦꯡꯕꯁꯤꯗ ꯍꯥꯏꯔꯒꯗꯤ ꯃꯤꯒꯤ ꯄꯣꯠꯁꯦꯝꯒꯨꯝꯕ ꯑꯃ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯏꯇꯥꯎ꯫ ꯑꯗꯨꯕꯨ ꯆꯞ ꯆꯥꯕꯗꯤ ꯍꯧꯖꯤꯛ ꯂꯥꯏ ꯑꯃ ꯈꯨꯔꯨꯝꯂꯒ ꯈꯪꯂꯅꯤ." ꯇꯦꯝꯕꯅ, "ꯑꯗꯨꯗꯤ ꯏꯇꯥꯎ ꯀꯔꯤ ꯄꯣꯠꯆꯪꯗꯤ ꯆꯪꯒꯅꯤ?" ꯑꯃꯥꯏꯕ ꯏꯉꯣꯕꯅ, "ꯑꯦ ꯏꯇꯥꯎ, ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯆꯪꯒꯗꯕ ꯅꯠꯇꯦꯗ꯫ ꯙꯨꯞ ꯃꯩꯔꯥ, ꯂꯥ ꯂꯥꯇꯣꯟ, ꯍꯩꯔꯨꯛ ꯑꯃ, ꯂꯩ ꯃꯈꯜ 3, ꯑꯁꯤ ꯈꯛꯇꯅꯤꯗ꯫ ꯑꯗꯨꯒ ꯏꯇꯥꯎ, ꯏꯇꯥꯎꯒꯤ ꯅꯨꯄꯤꯗ ꯁꯨꯃꯥꯡꯁꯦ ꯋꯥꯏ ꯃꯇꯦꯛ ꯑꯃꯇꯪ ꯇꯩꯊꯣꯛꯍꯜꯂꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯒꯅꯤ." ꯇꯦꯝꯕꯅ, "ꯍꯣꯏ ꯍꯣꯏ ꯏꯇꯥꯎ, ꯑꯩ ꯇꯩꯊꯣꯛꯆꯍꯟꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯦꯝꯕ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯔꯤ꯫ "ꯍꯩ ꯃꯃꯥ, ꯇꯥꯔꯤꯕ꯭ꯔꯥꯅꯦ ꯅꯪꯕꯣ? ꯁꯨꯃꯥꯡꯁꯦ ꯋꯥꯏ ꯃꯇꯦꯛ ꯑꯃꯇ ꯇꯩꯊꯣꯛꯎ ꯂꯥꯎ꯫
ꯑꯩ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯒꯗꯕ ꯄꯣꯠ ꯆꯩꯗꯣ ꯈꯔ ꯑꯃꯨꯛꯇ ꯊꯤꯔꯨꯈꯤꯒꯦ ꯇꯥꯔꯕꯅꯦ ꯅꯪꯕꯣ ꯇꯦꯝꯕꯒꯤ ꯅꯨꯄꯤꯁꯨ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯋꯥꯏ ꯇꯩꯔꯤ ꯑꯁꯨꯝꯅ ꯇꯦꯝꯕꯁꯨ ꯄꯣꯠ ꯆꯩꯁꯤꯡꯗꯨ ꯁꯤꯟꯕ ꯂꯥꯡꯕ ꯂꯣꯏꯔꯗꯨꯅ ꯑꯃꯥꯏꯕ ꯏꯉꯣꯕꯒ ꯂꯣꯏꯅꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯍꯧꯔꯛꯏ ꯑꯃꯥꯏꯕ ꯏꯉꯣꯕ ꯃꯃꯤꯠ ꯎꯁꯤꯟꯗꯨꯅ ꯂꯥꯏꯔꯣꯟ ꯁꯣꯜꯂꯒ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯅ ꯈꯜꯂꯝꯕꯗꯨꯃꯛ ꯆꯨꯝꯂꯦ ꯃꯁꯤꯗꯒꯤ ꯊꯥꯔꯛꯂꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯑꯃꯥꯏꯕ ꯏꯉꯣꯕ ꯃꯆꯤꯟꯗꯒꯤ ꯇꯞꯅ ꯍꯥꯏꯈꯤ ꯑꯣ ꯑꯃꯥꯏꯕ ꯕꯨꯙꯤ ꯅꯪ ꯑꯣꯏꯔꯦ ꯕꯨꯙꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯂꯥꯏ ꯇꯤꯟ ꯌꯥꯝꯅ ꯁꯥꯟꯅꯕ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯃꯁꯥꯒꯤꯗ ꯈꯟꯕ ꯐꯠꯇꯕ ꯑꯃꯥꯏꯕ ꯑꯃꯈꯛꯅꯤ ꯕꯨꯙꯤꯒ ꯑꯃꯥꯏꯕ ꯏꯉꯣꯕꯒꯁꯤ ꯑꯣꯖꯥ ꯑꯃꯠꯇꯗ ꯑꯃꯥꯏꯕ ꯄꯨꯟꯅ ꯇꯝꯃꯤꯟꯅꯔꯛꯄꯅꯤ ꯑꯗꯨꯕꯨ ꯕꯨꯙꯤꯗꯤ ꯐꯠꯇꯕꯒꯤ ꯍꯧꯅꯕꯤ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯗꯨꯅ ꯄꯩꯁꯥ ꯇꯥꯜꯂꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯑꯃꯥꯏꯕ ꯕꯨꯙꯤꯕꯨ ꯅꯨꯡꯁꯤꯔꯝꯗꯦ ꯃꯥꯟꯅ ꯃꯥꯟꯅꯕ ꯆꯥꯛꯇꯥꯃꯤꯟꯅꯩ ꯍꯥꯏꯕꯗꯨꯅꯤ मागी नुपीगा मचासिंगसु बुद्धिगा चप मानै असोमदसु बुद्धि थबक असुम तौरमबदगी मसादा करिगुम्बा खरा फारोक्लदुना मखुत्ता लाइरोन खरा सोंदुना मसादा नांथदुना ममित उसिल्लगा यंगलई अदुमने यंगलकपा मतमददी मासु उरे माना तेंबा खोयदा तौखिबसिंगदु अमाइबा इंगोबना खंख्रे हाइबा मसिदगी बुद्धि ममित उसिल्लबदु फट लाउना पांथोरई अमाइबा बुद्धिना फै अमाइबा इंगोबा अैन तौब थबकता नंगना थेंखांग कयारक अयेतबा पीदुना लाकपनी हंतक्ति नंगना ngambra अैना ngambra येंगनबा तारेदना सोमदसु अमाइबा इंगोबगा तेंबगा वारी सानरी तेंबना इताव करी कमाय तौरे करी ओरमे अमाइबा इंगोबना इताव अैना ngasai हाइबदु चुमले मीगी पोसेमनी तेंबना करी हाइबे ताव मीगी पोसेमनी हाइबा अदुदी कनाना उरिजानो इतावबु खंग्रो अमाइबा इंगोबा असेंबा हाइरुरदी खना चैनबा थोक्लनी खंगलदुना असुमना हाइरई इताव कनानो हाइबदुदी ऐसु खंगदे अदुबु थबा असि इतावगा नुंगाइना खिदबा मीनदी ओइगनी हाइना खल्ली अदुगा अमनि इताव थबा असि अथुबदा थिंगौद्रबदी खुदोंग थेबा फत्तनुंगदा थोलकपसु याय अदुना खरा थुजिनसि तेमना होय इताव अदु इताव अई केनोमता हंजगे मखोइना थारइबा पोसेमसे मोइदा अमु हल्लगा थाखिबगदी यादबा जाले इताव अमाइबा इंगोबना याय इताव करिगी यादनी अदुबु इताव अई मदुगुम फतबा थबकतु तौबा पामदे इताव तेमना फरे इताव इतावना फगदबदो तौरसी अमाइबा इंगोबना होय होय इताव अदुदी हयेंग अयुक्तो अꯩꯒꯤ ꯏꯅꯥꯛꯇ ꯉꯥꯏꯍꯥꯛ ꯂꯥꯛꯄꯤꯔꯣ ꯑꯩ ꯏꯇꯥꯎꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯈꯔ ꯄꯤꯒꯦ ꯇꯦꯝꯕꯅ ꯐꯒꯅꯤ ꯐꯒꯅꯤ ꯏꯇꯥꯎ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ ꯑꯃꯥꯏꯕ ꯏꯉꯣꯕꯅ ꯐꯔꯦ ꯑꯗꯨꯗꯤ ꯏꯇꯥꯎ ꯑꯩꯁꯨ ꯑꯃꯨꯛ ꯍꯟꯈꯤꯅꯕ ꯇꯧꯔꯒꯦ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯏꯉꯣꯕꯁꯨ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯑꯃꯥꯏꯕ ꯕꯨꯙꯤꯒ ꯊꯦꯡꯅꯩ ꯑꯃꯥꯏꯕ ꯕꯨꯙꯤꯅ ꯏꯇꯥꯎ ꯏꯉꯣꯕ ꯀꯗꯣꯝꯗ ꯂꯦꯡꯕꯤꯔꯨꯕꯅꯣ ꯑꯃꯥꯏꯕ ꯏꯉꯣꯕꯅ असिदा मीगी लाई खुरुंबा अमा चलुबनी इताव इतावदी कदाइदनो अमाइबा बुद्धीना अइसु थबा अमसुम थोलकपनी इताव अदो इताव अई इतावदो वाफम अमता हाइजगे लानदी खनबिगनुको अमाइबा इंगोबना करी वाफम ओरबनो इताव हेक्ता हाइबियु अमाइबा बुद्धीना करिसु अरुबु वाफम नते इताव इतावना हजिक तौबिगदोरिबा थबकतो मदु तौबिगनु इतावगिसु करिनो करिनो अैना खंगना दुम तौजरके अमाइबा इंगोबना करिनो इताव इतावना हारिबदुबो अमाइबा अखोइना लेरिबसिबु मियामगी सेवा तौबा मी अमगी पुंसी कन्नबा लैबा नतबराने अमाइबा बुद्धीना चुमी इताव अदुबु मसिदी अैगी लनाइगी ओइबा थबकनी मसिदा इतावना येतपिरक्तबना इतावगी अफबा ओइगनी अैदी हाना हाइजहौरिबसिनी अमाइबा इंगोबना इताव अैदी मदुगुम फतबा थबकतु तौबा ngamjaroi अैबु ngakpigani इताव असी हाइरमलगा अमाइबा इंगोबदु चतख्रे बुद्धि असुमना हाइजहौई फै येंगनबा तारेदना मथंगी नुमितनी तेंबा हाइनखेबगी मतुंग इन्ना अमाइबा इंगोबगी मनाक्ता लाक्तुना वारी सानरी
ꯑꯃꯥꯏꯕ ꯏꯉꯣꯕꯅ ꯏꯇꯥꯎ ꯑꯩꯅ ꯄꯤꯔꯤꯕ ꯄꯣꯠꯁꯛ ꯃꯔꯤꯁꯦ ꯏꯇꯥꯎꯒꯤ ꯌꯨꯝꯒꯤ ꯆꯤꯊꯦꯛ ꯃꯔꯤꯗ ꯐꯨꯝꯂꯒ ꯊꯝꯃꯨ ꯑꯗꯨꯒ ꯐꯨꯝꯕ ꯃꯇꯝꯗꯁꯨ ꯑꯇꯣꯞꯄ ꯃꯤꯁꯤꯡ ꯍꯥꯏꯕꯗꯤ ꯏꯇꯥꯎꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯅꯠꯇꯕ ꯎꯍꯟꯕ ꯌꯥꯗꯦꯀꯣ ꯏꯇꯥꯎ ꯇꯦꯝꯕꯅ ꯍꯣꯏ ꯏꯇꯥꯎ ꯑꯩ ꯏꯇꯥꯎꯅ ꯍꯥꯏꯕꯗꯨꯃꯛ ꯇꯧꯖꯒꯦ ꯑꯇꯣꯞꯄ ꯑꯇꯩꯗꯤ ꯀꯔꯤ ꯀꯔꯤ ꯆꯪꯒꯅꯤ ꯏꯇꯥꯎ ꯑꯃꯥꯏꯕ ꯏꯉꯣꯕꯅ ꯑꯇꯩ ꯑꯇꯣꯞꯄꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦꯗ ꯏꯇꯥꯎ ꯑꯗꯨ ꯈꯛꯇꯅꯤ ꯑꯗꯨꯗ ꯐꯠꯇ꯭ꯔꯕꯗꯤ ꯑꯃꯨꯛ ꯇꯥꯟꯅꯁꯤ ꯇꯦꯝꯕꯅ ꯐꯔꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯈ꯭ꯔꯒꯦ ꯑꯃꯥꯏꯕ ꯏꯉꯣꯕꯅ ꯍꯣꯏ ꯍꯣꯏ ꯏꯇꯥꯎ ꯑꯩ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯤꯟꯗꯣꯛꯆꯒꯦ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯑꯃꯥꯏꯕ ꯕꯨꯙꯤꯗꯨ ꯃꯥꯒꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯃꯥꯏꯕ ꯕꯨꯙꯤꯅ ꯍꯦ ꯂꯥꯏꯃꯨ ꯆꯠꯂꯨ ꯍꯧꯖꯤꯛꯃꯛ ꯇꯦꯝꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨ ꯍꯥꯠꯂꯨꯆꯣ ꯑꯗꯨꯒ ꯅꯪ ꯑꯃꯨꯛ ꯇꯟꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯀꯗꯕꯅꯤ ꯑꯩ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯔꯝꯒꯅꯤ ꯆꯠꯂꯨ ꯂꯥꯏꯃꯨ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯉꯪꯗꯨꯅ ꯄꯥꯏꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯇꯦꯝꯕ ꯃꯥꯒꯤ ꯐꯃꯨꯡꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯌꯦꯅꯈꯥꯗ ꯃꯤꯅ ꯆꯠꯄꯒꯤ ꯁꯣꯔꯣꯠ ꯁꯣꯔꯣꯠ ꯇꯧꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯇꯥꯔꯛꯏ ꯃꯈꯣꯜꯁꯤꯡꯗꯨ ꯇꯥꯕꯗꯒꯤ ꯇꯦꯝꯕꯗꯨ ꯃꯃꯤꯠ ꯁꯤꯡꯂꯛꯏ ꯇꯦꯝꯕꯅ ꯀꯔꯤꯅꯣꯗ ꯉꯁꯤꯗꯤ ꯌꯥꯝ ꯉꯟꯅ ꯍꯧꯔꯛꯏꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯦꯝꯕ ꯃꯅꯥ ꯊꯥꯡꯒꯠꯇꯨꯅ ꯇꯨꯃꯤꯟꯅ ꯇꯥꯏ ꯑꯗꯨꯝꯅ ꯇꯥꯔꯤꯉꯩ ꯅꯥꯀꯟꯗ ꯇꯨꯝꯂꯤꯕ ꯃꯥꯒꯤ ꯅꯨꯄꯤꯗꯨꯁꯨ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯃꯈꯣꯏ ꯅꯨꯄꯥ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ ꯀꯔꯤ ꯇꯧꯔꯒꯦ ꯇꯦꯝꯕꯅ ꯍꯩ ꯃꯄꯥꯟꯗ ꯇꯧꯔꯤꯁꯤ ꯅꯪꯕꯨ ꯇꯥꯗꯕ꯭ꯔꯣ ꯇꯦꯝꯕꯒꯤ ꯅꯨꯄꯤꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯇꯨꯃꯤꯟꯅ ꯇꯥꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯑꯁꯤꯗꯤ ꯃꯈꯣꯏ ꯅꯨꯄꯥ ꯇꯦꯝꯕꯅ ꯍꯩꯃꯥ ꯇꯝꯅꯔꯤꯅꯤꯗꯅ ꯏꯃꯨꯡꯗꯗꯤ ꯆꯪꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯄꯥꯟꯗ ꯇꯧꯔꯤꯕ ꯍꯩ ꯍꯩ ꯀꯥꯟꯅꯗꯦ ꯀꯥꯟꯅꯗꯦ ꯇꯨꯝꯃꯨ ꯍꯌꯦꯡ ꯌꯥꯍꯧ ꯊꯦꯡꯅꯕꯅꯤ ꯇꯦꯝꯕꯒꯤ ꯅꯨꯄꯤꯅ ꯑꯁ ꯀꯃꯥꯏꯅ ꯇꯨꯝꯗꯣꯔꯤꯒꯦ ꯑꯁꯨꯃꯥꯏꯅ ꯇꯧ ꯂꯩꯔꯒ ꯇꯦꯝꯕꯅ ꯏꯍꯦ ꯀꯔꯤꯁꯨ ꯇꯧꯔꯣꯏꯅꯦ ꯅꯪꯕꯣ ꯁꯦ ꯇꯨꯝꯃꯨ ꯇꯨꯝꯃꯨ ꯌꯥꯗ꯭ꯔꯒꯅꯅꯦ ꯅꯅꯥꯀꯣꯡꯗꯣ ꯃꯦꯟꯁꯤꯜꯂꯒ ꯍꯦꯛ ꯇꯨꯝꯃꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯦꯝꯕꯗꯨ ꯇꯨꯝꯊꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯂꯥꯏꯃꯨꯗꯨꯁꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯑꯃꯥꯏꯕ ꯕꯨꯙꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯤ ꯑꯃꯥꯏꯕ ꯕꯨꯙꯤꯁꯨ ꯈꯪꯂꯦ ꯉꯁꯥꯏ ꯑꯃꯥꯏꯕ ꯏꯉꯣꯕꯅ ꯄꯤꯈꯤꯕ ꯄꯣꯠꯁꯛꯇꯨꯅ ꯆꯪꯕ ꯉꯝꯗꯕꯅꯤ ꯍꯥꯏꯕ ꯃꯁꯤꯗꯒꯤ ꯂꯥꯏꯃꯨ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯆꯠꯂꯨ ꯑꯃꯥꯏꯕ ꯏꯉꯣꯕꯕꯨ ꯃꯇꯤꯛ ꯊꯣꯛꯄ ꯂꯥꯛꯅꯔꯒ ꯍꯥꯠꯂꯨꯆꯣ ꯃꯗꯨꯅ ꯅꯪꯒꯤ ꯉꯁꯤꯒꯤ ꯆꯥꯛꯊꯥꯛ ꯑꯣꯏꯖꯔꯣ ꯂꯥꯏꯃꯨꯗꯨꯁꯨ ꯈꯦꯛ ꯂꯥꯎꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯦ ꯑꯃꯥꯏꯕ ꯏꯉꯣꯕ ꯇꯨꯝꯗꯨꯅ ꯑꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯁꯥꯎꯝ ꯈꯔ ꯐꯪꯕꯗꯒꯤ ꯃꯃꯤꯠ ꯁꯤꯡꯂꯛꯏ ꯑꯗꯨꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯁꯥꯗ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯁꯥꯎꯝ ꯈꯔ ꯐꯪꯂꯤꯁꯦ ꯐꯠꯇꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯒ ꯂꯥꯛꯄ ꯖꯥꯠꯂꯅꯦ ꯑꯩꯕꯨ ꯊꯣꯛꯂꯒ ꯌꯦꯡꯂꯨꯁꯤꯔꯥ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯌꯨꯝꯊꯛꯇ ꯃꯤꯅ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯏꯉꯣꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯌꯥ ꯑꯩ ꯑꯃ ꯂꯩꯅ ꯂꯩꯅ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯐꯩ ꯈꯪꯂꯤꯗꯅ ꯅꯪ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯜꯂꯒ ꯃꯃꯥꯏꯗ ꯅꯥꯟꯊꯔꯕ ꯃꯇꯨꯡ ꯇꯣꯔꯆ ꯑꯃ ꯄꯥꯏꯔꯒ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯌꯨꯝꯒꯤ ꯌꯨꯝꯊꯛꯇ ꯇꯣꯔꯆꯇꯨ ꯀꯥꯞꯂꯒ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤ ꯅꯥꯛ ꯌꯦꯠ ꯑꯀꯣꯏꯕꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯗꯨꯗꯁꯨ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ ꯀꯔꯤꯁꯨ ꯎꯗꯕꯗꯨꯗ ꯑꯃꯥꯏꯕ ꯏꯉꯣꯕꯗꯨ ꯏꯃꯨꯡꯗ ꯆꯪꯂꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯃꯥꯏ ꯃꯄꯥ ꯆꯞ ꯆꯥꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯏꯉꯣꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯇꯨꯡꯗ ꯈꯣꯡꯐꯝ ꯈꯔ ꯍꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯩ ꯅꯪ ꯀꯅꯥꯅꯣ ꯀꯅꯥꯅ ꯊꯥꯔꯛꯄꯅꯣ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯄꯅꯣ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯩ ꯅꯪꯕꯨ ꯍꯥꯠꯄ ꯂꯥꯛꯂꯤꯕꯅꯤ ꯑꯃꯥꯏꯕ ꯏꯉꯣꯕꯅ ꯀꯔꯤ ꯑꯩꯕꯨ ꯍꯥꯠꯄ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯕ ꯅꯪ ꯑꯁꯤ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯗꯕ꯭ꯔꯥ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯦ ꯑꯃꯥꯏꯕ ꯃꯆꯥ ꯅꯪꯒꯨꯝꯕ ꯑꯃꯗ ꯑꯩꯅ ꯀꯤꯒꯗꯕ ꯅꯠꯇꯦ ꯅꯪꯗꯤ ꯑꯩꯒꯤ ꯆꯥꯛꯊꯥꯛꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯏꯉꯣꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯏ ꯑꯃꯥꯏꯕ ꯏꯉꯣꯕꯁꯨ ꯈꯨꯠꯂꯩ ꯊꯨꯅ ꯑꯗꯨꯋꯥꯏꯗ ꯇꯥꯔꯝꯕ ꯂꯩꯇꯨꯝ ꯑꯃ ꯈꯨꯜꯂꯒ ꯂꯥꯏꯔꯣꯟ ꯁꯣꯜꯂꯤ ꯑꯗꯨꯒ ꯂꯥꯏꯃꯨ ꯑꯗꯨꯗ ꯊꯣꯝꯃꯤ ꯂꯥꯏꯃꯨ ꯑꯗꯨꯁꯨ ꯂꯩꯇꯨꯝ ꯑꯗꯨꯅ ꯄꯥꯟꯕꯗꯒꯤ ꯑꯀꯟꯕ ꯆꯩꯅꯥ ꯑꯃ ꯐꯪꯗꯨꯅ ꯀꯟꯅ ꯂꯥꯎꯔꯛꯏ
aduga tasinduna chaina adubu khangli adumna leiringei amaibe ingobadu sambal khariba wasing adudagi maton huiba masa ama theklaga lairon khara soli aduga laimu adugi manakta changsillaga phubu hawri hayo nang kanana tharakpano kari maramgi aibu hatka doribano asengbodu hayo natrabadi nang masidagi henba saibi chaitheng kayam pirakani khango laimu dusu chaina khangba ngamdabadagi asengba singdu hairei amaibe ingoba machinda tapna soli o amaiba budi nangmakna laimu aduda amuk hairei he laimu ngasigidi nang aina thadok pirabani chachakro chalo aduga karigumba mafam asida amuk hana lakpa thoklabadi napunchi chupa phajinduna thamgani khango laimu dusu chaina adu khangna amaiba budigi manak tamna paikhre amaiba ingobusu imungda changlaga tumkhre somdasu laimu du asum pairakpaduna amaiba budigi manak yaure amaiba budisu mabu ngaiduna lerami amaiba budina kamdaure mai palabra amaiba ingobudu sihorabra chaina fanglaba asawbana helaba laimudu amaiba budida mamit khana amutang yenglamlaga khangsong songsilai aduga amaiba budigi mathabaktuda safu kanna thomki adumna tarokani khangdabana amaiba budidu longna tai aduga mathabaktu paiduna sor honma ngamda chaina adubu khangli mayadagisu I haitharai laimu aduna yam sauna asumna hairei khangbra nangsu amaiba ngasi haiba numit asidagi aibu amu hana korokano karigumba korokpa thoklabadi nathwaidu aina puduna chatkani asi hairamlaga laimudu mafam adudagi mangkhre amaiba budisu chaina khangduna laimai aduda taduna lehowi numit asidagi amaiba budidu amaiba ingobagi achengba tanja ngaiduna leikhre mathangi numitni amaiba ingobudu magi nupi anganga wari sanaduna leiri amaiba ingobana hai mama ngasidi kari hinjang thongle leimana kobi ma thonglaga nga ama ngaure makoi pabung amaiba ingobana fare macha nupi da amuk yenglaga ngasidi nomaijing numitina isasu school chatlaroini ha tharona hoi pabung chatlaroye amaiba ingobana adudi ipaga chakpunna chaminaba taredana tharo harauna hoi pabung asumna matam kharasu haukhre mabuk phattaba amaiba budina amaiba ingobagi achengba tanjang ngairakpa numittu yaurakle nomagi numitni amaiba ingoba migi laikhrumba ama chatkringai matamni laimaga macha nupi tharoga chakhumda chak thongminari tharona ima pabungdo karam kanda laktuno laimana lani nang pabung lakpagane saksanaba imaga sakse phathong toklasi tharona hoima asi haiduna masu hinjang semba yausilli adumna leiringei chakhumgi maning thong aduda karigumba amana khotpagi makol ama tarai makol du tabada tharo mamada asumna hairei ima karino sida kholisibo laimana karisu uramoida hangdongna khotpa oiramgani ima tangi asi haiduna laima hawdong oiraboi khanduna tali adumna tanbadagi taramba makholdu takhidre aduga ngayak leibaga mi amana kochat chatpagi makhol amuk tarai makhol du tabada laimana kananone asida chalisibo uranbaga lakpa jalane asi haiduna laima wakhal mon khalli adumna wakhal khanduna leiringei mamang thongda thinbagi makhol tarai tharona ima pabung laba male ai thong hanglongge ko ima laimana hoi hangoro tharosu harau mapabungbu kauduna thong hangba thokre ngayak leibaga tharodu kanna laurai khonjel du tabada laima pakhatna machanupi bu kauduna mapanda chenthorai adubu machanupi tharodi leramdre laima machanupi bu yumadugi akoibaduda kuithi thiri adubu phangba kaubudi leramde masidagi laima machabu kauduna kaplaga thamtharai
ꯑꯗꯨꯝꯅ ꯀꯞꯇꯨꯅ ꯂꯩꯔꯤꯉꯩ ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯈꯣꯡꯕꯥꯜ ꯑꯗꯨꯗ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯆꯥꯅꯨꯄꯤ ꯊꯔꯣꯒ ꯁꯕꯥꯟ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯈꯣꯡꯕꯥꯜ ꯑꯗꯨꯗ ꯎꯞꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯂꯩꯃꯗꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯊꯔꯣ ꯃꯉꯛ ꯂꯩꯊꯦꯛꯂꯒ ꯃꯌꯥꯗ ꯂꯩꯈꯣꯝ ꯃꯌꯥꯝ ꯑꯃ ꯅꯝꯁꯤꯟꯗꯨꯅ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯔꯣꯅ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯂꯩꯃ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯄꯤ꯫ ꯑꯗꯨꯒ ꯃꯥꯁꯨ ꯉꯥꯏꯍꯥꯛ ꯀꯞꯂꯝꯂꯒ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯑꯁꯣꯝꯗꯁꯨ ꯑꯃꯥꯏꯕ ꯕꯨꯙꯤꯗꯨ ꯃꯥꯒꯤ ꯂꯥꯏ ꯁꯥꯟꯅꯐꯝ ꯑꯗꯨꯗ ꯑꯉꯥꯎꯕ ꯑꯃꯒꯨꯝ ꯀꯟꯅ ꯅꯣꯛꯂꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯈꯪꯕ꯭ꯔꯥ ꯑꯃꯥꯏꯕ ꯏꯉꯣꯕ, ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯨ? ꯍꯧꯖꯤꯛꯇꯤ ꯅꯆꯥꯅꯨꯄꯤꯗꯨ ꯂꯥꯏꯔꯩꯄꯥꯛꯇ ꯆꯠꯈ꯭ꯔꯦꯗꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯀꯟꯅ ꯀꯟꯅ ꯅꯣꯛꯏ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡꯅꯤ ꯑꯃꯥꯏꯕ ꯏꯉꯣꯕ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯊꯣꯡꯒꯥꯟꯗꯒꯤ ꯆꯪꯂꯛꯄꯗ ꯃꯥꯡꯒꯣꯟꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯃꯗꯨ ꯎꯕꯗ ꯏꯄꯥ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯌꯦꯡꯉꯤ꯫ ꯑꯗꯨꯝꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯥꯁꯨ ꯎꯔꯦ ꯃꯆꯥꯅꯨꯄꯤ ꯊꯔꯣꯅ ꯐꯤꯕꯝ ꯀꯥꯏꯅ ꯃꯉꯛ ꯂꯩꯊꯦꯛꯇꯨꯅ ꯁꯤꯔꯝꯕ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯉꯥꯎꯅ ꯐꯩꯅ ꯂꯩꯔꯤꯕꯗꯨ꯫ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯏꯉꯣꯕ ꯃꯆꯥꯕꯨ ꯀꯣꯟꯗꯨꯅ ꯀꯟꯅ ꯀꯟꯅ ꯀꯞꯄꯤ꯫ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯁꯨ ꯑꯃꯥꯏꯕ ꯏꯉꯣꯕꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯀꯞꯅꯔꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯊꯔꯣꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯏꯉꯣꯕꯅ ꯌꯥꯗꯕꯗꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯄꯣꯠꯂꯣꯏꯗꯕꯤ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯑꯣꯏꯅ ꯐꯨꯝꯂꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯁꯨ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯏꯉꯣꯕꯗꯤ ꯃꯆꯥꯅꯨꯄꯤꯅ ꯁꯤꯈꯤꯕ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯉꯥꯎꯕꯤ ꯑꯣꯏꯈꯤꯕ ꯑꯁꯤꯅ ꯑꯁꯥꯎ ꯈꯥꯝꯕꯤ ꯃꯩꯍꯧꯔꯦ꯫ ꯃꯥꯁꯨ ꯈꯪꯉꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯃꯥꯏꯕ ꯕꯨꯙꯤꯅ ꯇꯧꯕꯅꯤ ꯍꯥꯏꯕ꯫ ꯑꯃꯥꯏꯕ ꯏꯉꯣꯕ ꯑꯃꯥꯏꯕ ꯕꯨꯙꯤꯗ ꯂꯃꯟ ꯈꯨꯝꯅꯕ ꯁꯤꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯑꯃꯥꯏꯕ ꯏꯉꯣꯕ ꯃꯍꯥꯛꯅ ꯀꯨꯏꯅ ꯁꯤꯖꯤꯟꯅꯔꯨꯗ꯭ꯔꯕ ꯃꯍꯩ ꯑꯃ ꯁꯤꯖꯤꯟꯅꯅꯕ ꯂꯥꯏ ꯀꯟꯅ ꯈꯨꯔꯨꯝꯂꯤ꯫ ꯃꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯁꯤꯈ꯭ꯔꯕ ꯃꯤꯒꯤ ꯍꯛꯆꯥꯡꯗ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯍꯥꯞꯆꯤꯟꯕꯅꯤ꯫ ꯑꯃꯥꯏꯕ ꯏꯉꯣꯕ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯥꯅ ꯍꯥꯟꯅ ꯁꯦꯝ ꯁꯥꯗꯨꯅ ꯊꯝꯈ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡꯗꯨ ꯆꯥꯛꯂꯤꯕ ꯃꯩ ꯑꯗꯨꯗ ꯂꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗꯒꯤ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯟꯗꯨꯅ ꯊꯥꯡ ꯃꯆꯥ ꯑꯃ ꯄꯥꯏꯈꯠꯂꯤ꯫ ꯑꯗꯨꯒ ꯃꯁꯥꯒꯤ ꯃꯈꯨꯠ ꯈꯨꯕꯥꯛ ꯑꯗꯨꯗ ꯊꯥꯡ ꯑꯗꯨꯅ ꯂꯦꯟꯊꯠꯂꯒ ꯏ ꯈꯔ ꯆꯥꯛꯂꯤꯕ ꯃꯩ ꯑꯗꯨꯗ ꯊꯥꯗꯩ꯫ ꯑꯗꯨꯝꯅ ꯍꯦꯛ ꯇꯧꯕꯒ ꯃꯥꯒꯤ ꯑꯀꯣꯏꯕꯗꯨ ꯑꯃꯨꯕ ꯃꯩꯈꯨꯅ ꯌꯣꯝꯁꯤꯟꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯑꯃꯥꯏꯕ ꯏꯉꯣꯕꯒꯤ ꯃꯃꯥꯡꯗ ꯃꯁꯛ ꯃꯑꯣꯡ ꯈꯪꯗꯕ ꯍꯦꯛ ꯌꯦꯡꯕꯗ ꯑꯀꯤꯕ ꯐꯥꯎꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯃ ꯊꯣꯛꯂꯛꯏ꯫ ꯊꯋꯥꯏ ꯑꯗꯨꯅ, ꯍꯦ ꯑꯃꯥꯏꯕ, ꯀꯔꯤꯒꯤ ꯑꯩꯕꯨ ꯀꯧꯕꯅꯣ? ꯑꯃꯥꯏꯕ ꯏꯉꯣꯕꯅ, ꯇꯥꯎ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ, ꯅꯪꯒꯤ ꯁꯤꯟꯊꯥ ꯑꯃ ꯄꯤꯒꯦ ꯍꯥꯏꯗꯅ ꯑꯩꯅ ꯅꯪꯕꯨ ꯀꯧꯕꯅꯤ꯫ ꯊꯋꯥꯏ ꯑꯗꯨꯅ, ꯑꯩꯉꯣꯟꯗ ꯁꯤꯟꯊꯥ ꯑꯃ ꯄꯤꯒꯦ ꯍꯥꯏꯔꯕꯗꯤ ꯋꯥꯐꯝ ꯑꯃ ꯍꯥꯟꯅ ꯌꯥꯅꯈꯤꯕ ꯇꯥꯏ꯫ ꯑꯃꯥꯏꯕ ꯏꯉꯣꯕꯅ, ꯅꯪꯒꯤ ꯀꯔꯝꯕ ꯋꯥꯐꯝꯅꯣ ꯍꯥꯏꯌꯨ ꯊꯋꯥꯏ꯫ ꯊꯋꯥꯏ ꯑꯗꯨꯅ, ꯅꯪꯒꯤ ꯁꯤꯟꯊꯥ ꯑꯁꯤ ꯂꯣꯏꯔꯕ ꯇꯨꯡ ꯑꯩꯒꯤ ꯆꯥꯛꯊꯥꯛ ꯑꯣꯏꯅ ꯊꯋꯥꯏ ꯑꯃ ꯄꯤꯒꯗꯕꯅꯤ꯫ ꯑꯃꯥꯏꯕ ꯏꯉꯣꯕꯅ, ꯄꯤꯒꯅꯤ, ꯑꯩꯅ ꯅꯪꯒꯤ ꯆꯥꯛꯊꯥꯛ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯑꯩꯅ ꯄꯤꯒꯗꯧꯔꯤꯕ ꯁꯤꯟꯊꯥ ꯑꯁꯤꯗ ꯍꯥꯠꯀꯗꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯊꯋꯥꯏꯗꯨ ꯅꯪꯒꯤ ꯆꯥꯛꯊꯥꯛ ꯑꯣꯏꯖꯔꯣ, ꯑꯗꯨꯒ ꯅꯪꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯧ꯫ ꯊꯋꯥꯏ ꯑꯗꯨꯅ, ꯐꯔꯦ ꯑꯗꯨꯗꯤ ꯑꯃꯥꯏꯕ, ꯑꯩꯒꯤ ꯀꯥꯏꯗꯣꯡꯐꯝ ꯑꯣꯏꯒꯗꯧꯔꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯤꯔꯣ, ꯑꯗꯨꯒ ꯍꯥꯠꯀꯗꯧꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯂꯩꯐꯝ ꯑꯗꯨꯁꯨ ꯇꯥꯛꯂꯣ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯏꯉꯣꯕꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯪꯐꯝ ꯑꯃꯗꯤ ꯑꯃꯥꯏꯕ ꯕꯨꯙꯤꯒꯤ ꯂꯩꯐꯝꯗꯨ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯗ ꯇꯥꯛꯂꯤ꯫ ꯑꯁꯣꯝꯗꯅ ꯈꯨꯜꯒꯤ ꯂꯝꯄꯥꯛꯇꯅꯤ꯫ ꯈꯨꯟꯒꯤ ꯌꯨꯉꯥꯎꯕ ꯅꯨꯄꯥꯁꯤꯡꯗꯨ ꯂꯝꯄꯥꯛ ꯃꯆꯤ ꯑꯃꯗ ꯖ꯭ꯋꯥꯔ ꯁꯥꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯇꯣꯝꯕꯅ, ꯏꯇꯥꯎ ꯃꯌꯥꯝ, ꯍꯟꯗꯛ ꯑꯣꯖꯥ ꯑꯃꯥꯏꯕ ꯏꯉꯣꯕꯒꯤ ꯃꯆꯥꯅꯨꯄꯤ ꯊꯔꯣ ꯁꯤꯈꯤꯕꯗꯨ ꯃꯤꯅ ꯁꯨꯝ ꯍꯥꯏꯅꯕꯗ ꯂꯥꯏꯅ ꯅꯝꯂꯒ ꯍꯥꯠꯄ ꯃꯥꯜꯂꯤ ꯍꯥꯏꯅꯦ꯫ ꯆꯥꯎꯕꯅ, ꯃꯥꯟꯕ ꯅꯠꯇꯦ ꯏꯇꯥꯎ, ꯑꯁꯦꯡꯕꯅꯤ꯫ ꯏꯅꯦ ꯂꯩꯃꯗꯨꯁꯨ ꯑꯉꯥꯎꯕꯤ ꯑꯣꯏꯗꯨꯅ ꯂꯩꯔꯦꯗꯅ, ꯀꯅꯥꯅꯕꯨ ꯇꯧꯔꯤꯕꯅꯣ ꯈꯪꯗꯦꯅꯦ, ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ, ꯀꯅꯥꯅ ꯑꯣꯏꯔꯨꯅꯨꯒꯦ ꯏꯇꯥꯎ, ꯕꯨꯙꯤ ꯍꯥꯏꯕ ꯐꯠꯇꯕ ꯂꯥꯏ ꯁꯥꯟꯅꯕ ꯑꯃꯥꯏꯕꯗꯣ ꯃꯥꯅ ꯃꯣꯏꯔꯝꯅꯤ꯫ ꯇꯣꯝꯕꯅ, ꯏꯇꯥꯎ ꯃꯤ ꯇꯥꯈꯤꯅꯤꯅꯦ ꯅꯪꯕꯣ, ꯃꯥꯅ ꯇꯥꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯍꯤꯡꯕꯩ ꯋꯥ ꯂꯩꯇꯦ꯫ ꯅꯨꯄꯥ ꯑꯗꯨꯅ, ꯇꯥꯅꯤꯡ ꯇꯥꯖꯁꯅꯨ ꯀꯩꯅꯣ, ꯐꯠꯇꯕ ꯃꯤꯕꯨ ꯐꯠꯇꯦ ꯍꯥꯏꯕꯅꯤ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ, ꯆꯨꯝꯃꯤ ꯆꯨꯝꯃꯤ, ꯑꯩꯗꯤ ꯃꯗꯨꯒꯤ ꯑꯃꯥꯏꯕꯗꯨ ꯍꯥꯠꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ, ꯈꯔ ꯊꯨꯅ ꯁꯤꯈ꯭ꯔꯗꯤ ꯐꯗꯧꯅꯤ꯫
ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯆꯥꯎꯕ ꯉꯛꯅ ꯃꯇꯥꯎꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯦ ꯏꯇꯥꯎ ꯃꯌꯥꯝ, ꯀꯅꯥꯅꯣ ꯑꯥ ꯁꯣꯔꯣꯛꯇ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯆꯠꯂꯤꯁꯤꯕꯣ? ꯃꯥꯏꯁꯦ ꯀꯗꯥꯏ ꯆꯠꯂꯤꯖꯥꯠꯅꯣ?" ꯇꯣꯝꯕꯅ, "ꯈꯪꯗꯦꯅꯦ ꯏꯇꯥꯎ, ꯅꯨꯃꯤꯗꯥꯡꯁꯤꯗ ꯃꯊꯟꯇꯁꯨ ꯃꯥꯜꯂꯤ. ꯂꯥꯎꯍꯦ, ꯃꯌꯨꯝ ꯐꯥꯎꯗ ꯊꯤꯟꯕꯤꯔꯨꯁꯤ, ꯃꯌꯨꯝꯒꯤ ꯃꯤꯁꯤꯡꯅ ꯑꯃꯨꯛ ꯊꯤꯟꯅꯔꯝꯕ ꯇꯥꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯁꯤꯡꯗꯨ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯇꯣꯝꯕꯅ, "ꯍꯥꯏ ꯏꯕꯦꯝꯃ, ꯅꯪꯕꯨ ꯀꯗꯥꯏꯗꯅꯣꯅꯦ ꯑꯁꯨꯛ ꯊꯦꯡꯂꯀꯥꯟꯁꯤꯗ? ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯀꯀꯥ ꯍꯣꯏ ꯅꯪꯒꯤ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯂꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯕ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯃꯅꯥꯛꯇ ꯈꯔ ꯆꯪꯁꯤꯜꯂꯤ꯫ ꯈꯔ ꯆꯪꯁꯤꯟꯕꯒ ꯅꯨꯄꯤ ꯃꯆꯥꯗꯨ ꯃꯃꯥꯏ ꯈꯪꯂꯩ ꯂꯩꯊꯣꯔꯛꯏ꯫ ꯑꯗꯨꯝꯅ ꯂꯩꯊꯣꯔꯛꯄꯗꯗꯤ ꯇꯣꯝꯕ ꯑꯃꯗꯤ ꯃꯇꯥꯎꯁꯤꯡꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯈꯥꯔꯥꯏ ꯈꯪꯗꯅ ꯆꯦꯟꯈ꯭ꯔꯦ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ, ꯊꯥꯔꯣ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥꯔꯣ ꯑꯃꯥꯏꯕ ꯕꯨꯙꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯇꯨꯅ ꯑꯃꯥꯏꯕ ꯕꯨꯙꯤꯕꯨ ꯀꯟꯅ ꯀꯟꯅ ꯀꯧꯔꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯀꯧꯔꯤꯕ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨꯗꯤ ꯑꯇꯣꯞꯄ ꯃꯤꯁꯤꯡꯅ ꯇꯥꯒꯗꯕ ꯅꯠꯇꯦ꯫ ꯑꯃꯥꯏꯕ ꯕꯨꯙꯤꯁꯨ ꯃꯄꯥꯟꯗ ꯃꯥꯕꯨ ꯀꯧꯔꯤꯕꯗꯨ ꯇꯥꯕꯗꯒꯤ ꯀꯅꯥꯅꯣ ꯈꯟꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯍꯥꯏ ꯀꯅꯥꯅꯣ? ꯑꯩꯕꯨ ꯑꯗꯨ ꯎꯁꯤꯠꯇꯅ ꯀꯧꯔꯤꯕ ꯅꯪ ꯀꯅꯥꯅꯣ? ꯅꯪ ꯑꯩꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯗꯕ꯭ꯔꯥ?" ꯊꯥꯔꯣ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗ, "ꯈꯪꯏ, ꯅꯪꯕꯨ ꯍꯥꯠꯄ ꯂꯥꯛꯂꯤꯕꯅꯤ." ꯑꯃꯥꯏꯕ ꯕꯨꯙꯤ ꯅꯣꯛꯂꯒ, "ꯀꯔꯤ ꯑꯩꯕꯨ ꯍꯥꯠꯄ ꯂꯥꯛꯄꯅꯤ ꯀꯥꯏꯅ ꯍꯥꯏꯖꯕ ꯀꯥꯁꯨ ꯁꯥꯔꯤ? ꯇꯥꯖꯧꯍꯦ ꯊꯋꯥꯏ ꯃꯆꯥ, ꯅꯈꯣꯏꯒꯨꯝꯕ ꯀꯌꯥꯕꯨ ꯑꯩꯅ ꯐꯥꯖꯤꯟꯗꯨꯅ ꯃꯤꯅꯥꯏꯒꯨꯝꯅ ꯁꯤꯖꯤꯟꯅꯕ ꯉꯝꯃꯤ ꯍꯥꯏꯕꯁꯦ ꯈꯪꯖꯤꯜꯂꯨ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯕꯨꯙꯤꯅ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯜꯂꯒ ꯈꯨꯕꯥꯛ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯈꯨꯕꯗ ꯃꯥꯅ ꯁꯥꯟꯅꯕ ꯂꯥꯏꯃꯨꯁꯤꯡꯗꯨ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯊꯥꯔꯣꯒ ꯅꯝꯅꯔꯛꯏ꯫ ꯊꯥꯔꯣꯗ ꯆꯪꯂꯤꯕ ꯊꯋꯥꯏꯗꯨ ꯃꯄꯥꯡꯒꯜ ꯐꯅ ꯀꯟꯕ ꯇꯥꯔꯕꯁꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯃꯁꯤꯡ ꯍꯦꯟꯈꯤꯕꯅ ꯊꯥꯔꯣꯕꯨ ꯇꯞꯅ ꯇꯞꯅ ꯂꯥꯛꯁꯤꯜꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯕꯨꯙꯤ ꯍꯔꯥꯎꯔꯗꯨꯅ ꯀꯟꯅ ꯅꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯊꯥꯔꯣꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯈꯪꯂꯕ꯭ꯔꯥ ꯊꯋꯥꯏ ꯃꯆꯥ, ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯨ? ꯑꯩꯉꯣꯟꯗ ꯁꯤꯡꯅꯈꯣꯗꯅ." ꯊꯥꯔꯣ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯒ ꯄꯥꯅꯕꯗ ꯃꯁꯥ ꯄꯨꯝꯕ ꯇꯞ ꯇꯥꯔꯦ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯡꯒꯜ ꯌꯥꯎꯔꯛꯇ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯥꯏꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯦ꯫ ꯅꯥꯀꯟ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯏꯉꯣꯕꯁꯨ ꯊꯥꯔꯣꯅ ꯃꯥꯏꯊꯤꯒꯗꯧꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯁꯔꯣꯏ ꯃꯌꯥꯝ ꯑꯃ ꯀꯧꯊꯣꯛꯂꯒ ꯊꯥꯔꯣꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯊꯥꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯕꯨꯙꯤꯗꯨ ꯃꯁꯥ ꯄꯨꯝꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯑꯃꯥꯏꯕ ꯕꯨꯙꯤꯅ, "ꯏꯁ, ꯀꯔꯤ ꯃꯇꯧꯅꯣ ꯁꯤꯗꯤ?" ꯌꯥꯝꯈ꯭ꯔꯕ ꯁꯔꯣꯏ ꯃꯌꯥꯝꯗꯨ ꯉꯪꯗꯨꯅ ꯊꯥꯔꯣꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯊꯥꯔꯣꯕꯨ ꯐꯥꯔꯤꯕ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯒ ꯅꯝꯅꯕ ꯍꯧꯔꯛꯏ꯫ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯁꯨ ꯁꯔꯣꯏ ꯃꯌꯥꯝ ꯑꯗꯨꯒ ꯄꯥꯟꯅꯕ ꯉꯝꯂꯛꯇꯕꯗꯒꯤ ꯈꯥꯔꯥꯏ ꯈꯪꯗꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯊꯥꯔꯣꯁꯨ ꯑꯎ ꯑꯎꯕ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨ ꯄꯥꯏ ꯄꯥꯏꯗꯨꯅ ꯂꯪꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯂꯥꯏꯃꯨꯁꯤꯡꯗꯨ ꯈꯥꯡ ꯂꯥꯛꯄ ꯉꯝꯗꯕꯗꯒꯤ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯦ꯫ ꯑꯃꯥꯏꯕ ꯕꯨꯙꯤꯁꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯤ꯫ ꯈꯔ ꯆꯦꯟꯕꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯨꯡꯂꯣꯝꯗꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯊꯣꯛꯈꯤ꯫ ꯑꯃꯥꯏꯕ ꯕꯨꯙꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯟꯅ ꯀꯧꯏ꯫ ꯑꯗꯨꯕꯨ ꯊꯥꯔꯣꯅ ꯆꯨꯡꯁꯤꯜꯂꯛꯇꯨꯅ ꯑꯃꯥꯏꯕ ꯕꯨꯙꯤꯕꯨ ꯅꯝꯁꯤꯟꯗꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯑꯃꯥꯏꯕ ꯕꯨꯙꯤ ꯃꯌꯥꯗꯒꯤ ꯏ ꯑꯣꯗꯨꯅ ꯃꯍꯥꯛꯀꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯈ꯭ꯔꯦ꯫ ꯃꯍꯥꯛ ꯍꯦꯛ ꯁꯤꯈꯤꯕꯒ ꯃꯍꯥꯛꯀꯤ ꯊꯋꯥꯏꯗꯨ ꯄꯨꯗꯨꯅ ꯁꯔꯣꯏꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯗꯨꯅ ꯑꯃꯥꯏꯕ ꯏꯉꯣꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯑꯃꯥꯏꯕ ꯏꯉꯣꯕꯒꯤ ꯃꯅꯥꯛ ꯌꯧꯔꯦ꯫ ꯑꯃꯥꯏꯕ ꯏꯉꯣꯕ ꯑꯃꯥꯏꯕ ꯕꯨꯙꯤꯒꯤ ꯊꯋꯥꯏ ꯑꯗꯨꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯒ, "ꯈꯪꯕ꯭ꯔꯥ ꯅꯪꯁꯨ ꯑꯃꯥꯏꯕ ꯕꯨꯙꯤ, ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕꯤ ꯄꯤꯛꯂꯤꯕ ꯏꯆꯥꯕꯨ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟꯅꯤ." ꯊꯥꯔꯣꯗ ꯆꯪꯂꯤꯕ ꯊꯋꯥꯏ ꯑꯗꯨꯅ, "ꯐꯔꯦ ꯑꯃꯥꯏꯕ, ꯑꯩꯒꯤ ꯁꯤꯟꯊꯥ ꯂꯣꯏꯔꯕꯅꯤꯅ ꯑꯩꯕꯨ ꯏꯍꯟꯐꯝꯗ ꯍꯜꯍꯟꯕꯤꯔꯣ, ꯑꯩ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ." ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯏꯉꯣꯕꯅ ꯊꯋꯥꯏ ꯑꯗꯨꯕꯨ ꯂꯥꯏꯔꯣꯟ ꯈꯔ ꯁꯣꯜꯂꯒ ꯃꯍꯟꯐꯝꯗ ꯍꯜꯍꯟꯈ꯭ꯔꯦ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯃꯥꯏꯕ ꯕꯨꯙꯤꯒꯤ ꯊꯋꯥꯏꯗꯨꯁꯨ ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯃꯗꯨ ꯂꯣꯏꯔꯕ ꯇꯨꯡ ꯁꯔꯣꯏꯁꯤꯡ ꯑꯗꯨꯒꯤ ꯆꯥꯛꯊꯥꯛ ꯈꯔ ꯄꯤꯔꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯃꯥꯏꯕ ꯏꯉꯣꯕ ꯃꯥꯅ ꯇꯧꯒꯗꯕ ꯃꯊꯧꯁꯤꯡ ꯑꯗꯨ ꯄꯨꯝꯂꯣꯏ ꯂꯣꯏꯔꯒ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯤꯡꯗꯨ ꯑꯃꯥꯏꯕ ꯕꯨꯙꯤ ꯁꯤꯔꯝꯕ ꯑꯃꯗꯤ
ngarang numidang tomba khoina lampakta thengnarakpa tharogi thawai yaudrba hakchangna chattuna leirambagi wari singduna kulladu pumnin nille asumna phatraba amaiba budina sikraba tung noma haukhiduna matam kharagi tungda leimasu amaiba ingobana phajana layingbadagi wakhal taduna nungaina pankhi matang sida tahanjariba wari isilo sinjare wari asi pathoksakiba matamda sokhilankhiba yaurabasu mayamna ngakpigani mayambu amukka hanna ikoknona khurumjari